Akashvani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Rashtrapati Draupadi Murmu na hairi Ningtam lanmi sing na mangjaraba manglan tungi mirol sing na mamphang na hanba tangai fande. Lebak sin betungna Ningtam numit pangthok na ba sem sakhibaga loinana rajya asidasu Bharat ki ningkha tambagi numit palan tauna ba sem saba loire. Rajyapal Lakshman Prasad Acharya na hairi Mipung khudingmak imalebang na khwaidagi lumna lawba tangai fade. Mukhyamantri Nongthompam Biren na hairi Har Ghar Tiranga campaign da aikoi punna saruk yaduna anauba sakti leiba Manipur amasung Bharat ama sembada thaudang lominasi amasung security force na Kakching jila dagi khusukulai kaya phagale. Rashtrapati Draupadi Murmu na hairi Ningtam lanmi singna mangjaraba manglan tungi mirol singna mangphau na hanba tangai fade lakadorba chahi kaya sida aikoi pumna mangna amatu oina leptuna apunbagi saktam utsi Ningtam numit palanga mari leinana Akashvani gi thongda hauzik ngahaki mamangda piba paujelda Rashtrapati na hai lebaga sigi thongna pharaba miyoi kayana maraiba ki damak kathokpaga loina Ningtamna bagi damak mangjil thana changchinki Makhoina pibiramba Ningtamba asibu aikoi pumnamakna matam chupada ikai khumnafam thoi makhoigi thona lingjeladu mirol kayana matam chupada ningsingduna leiragani Srimati Draupadi Murmu na hai lisingani kun mathoidagi lisingani kun mari phawgi manung asida senmilonda bharana sadani pangi changda hengatuna khwaidagi hena yangna hengalagliba leibak ama oiri masina lairbagi pankhai makhada leiba masingsu ningthina hantharakli Bharat ki senmilon malem gi thakta manga subada leire masi Bharat machamu oina sauthok cheningai oire Lomi amasung sinmi sing nasu masida chawruba thaudang yari Lomi singna pothok puthokgi chang telaba matam khara sida aduki matik changwangna hengalakli lambi thongi phibamsu hainingai lekna phagalakli haina Rashtrapati na phongdoki Rashtrapati Draupadi Murmu na hai स्वाधीनता दिवस के अवसर पर लहराते हुए तिरंगे को देखना चाहे वो लाल किले पर हो राज्यों की राजधानियों में हो या हमारे आसपास हो हमारे हृदय को उत्साह से भर देता है ये उत्सव 140 करोड़ से अधिक देशवासियों के साथ अपने इस महान देश का हिस्सा होने की हमारी खुशी को अभिव्यक्त करता है जिस तरह हम अपने परिवार के साथ विभिन्न त्योहार मनाते हैं उसी तरह हम अपने स्वतंत्रता दिवस और गणतंत्र दिवस को भी अपने उस परिवार के साथ मनाते हैं जिसके सदस्य हमारे सभी देशवासी हैं 15 अगस्त के दिन देश विदेश में सभी भारतीय ध्वजारोहण समारोह में भाग लेते हैं देशभक्ति के गीत गाते हैं और मिठाइयां बांटते हैं बच्चे सांस्कृतिक कार्यक्रम में भाग लेते हैं जब हम बच्चों को अपने महान राष्ट्र तथा भारतीय होने के गौरव के बारे में बातें करते हुए सुनते हैं तो उनके उद्गारों में हमें महान स्वतंत्रता सेनानियों की भावनाओं की प्रतिध्वनि सुनाई देती है हमें ये अनुभव होता है कि हम उस परंपरा का हिस्सा है जो स्वाधीनता सेनानियों के सपनों और उन भावी पीढ़ियों की आकांक्षाओं को एक कड़ी में पिरोते हैं जो आने वाली वर्षों में हमारे राष्ट्र को अपना संपूर्ण गौरव पुनः प्राप्त करते हुए देखेंगे Lebak sin bathungna Ningtam numit pangthokna ba sem sakhibaga loinana rajya sidasu Bharat ki ningkha tambagi numit palan tauna ba sem saba loire mapungoiba thauram rajya sarkar na sinduna ahanba Manipur Rifles ki parade ground pangthokani thoramaduda Mukhyamantri Nongthompam Birena leibak asigi machu ahum gi firal chingkhatkani nubinasiga mari leinana Rajyapal Mukhyamantri Mantri sing amasung MLA singna yaipa paujel pirakli Rajyapal Lakshman Prasad Acharya gi paujil da hai Ningtamba haibasi matam kuina lanthengna tungda phanglakpa mahi amani Ningtamba asi phanglakna bu honabada thawai katkraba athauba singi mafamdasu ikai khumnaba uli hauzik lehauriba mirol asina athauba singna pibiramba Ningtamba asi ngaksen batangai fade Ningtamba numina lakpada aikoi pumnamakna khangba kanbaga loinana honaduna leibaga sida aikoi khudik mangna achauba thodang lopam thoi
नुमिदसी मपुंग फाना पालन तौनबगी दमक सिक्योरिटी फोर्स सिंगना मफम कयादा सेक्सना ngaksenbagi thabak chathari Ningkha tambagi numit asi Akashvani Imphal na susinduna konung mamang amasung HPD mayang Imphal da campus tasu pangthokani Humpudrani pan suba ningtam numit palan ga mari lenyana Rajya sigi Fire Service Bibaki officer ani Home Affairs Mantraloina Meritorious Service Medal pirakle mana phanglaba mioi ani adudi Panmai Gaikhongam amasung Maibam 7 Sam Singni paugi marak thatna atenba break ama Yaubi ho Irosemba Mayaleka la number 9 de labor KA Singh's tutorial home na tha ahum gi lepna chatharakpa class 6 tagi 19 fawbagi English grammar class lagliba August ki tangkuni thoi ayu pung manga dagi anauba batch sama haujaragani angang singbu mamutana English ki knowledge le heliba course asibu yaubi ho na ba khanganjari ba Konsam Ajit Singh telephone number 9612120983 learn English have confidence Tabiriba Pawasi Akashvani Imphal dagini Rajyapal Lakshman Prasad Acharya na hari mipung khudingmak ima lebak na khwaidigi lumna lawba tangai fade lebak asina mang thaduna thamgadabani haiba wakhalon chengadabani wafam asi ngasi Manipur da leiba Indian Institute of Information Technology boys hostel amadi dining hall sangabagi thoramda Rajyapal na phongdokibani Thormaduga Mari Lainana Rajyapalna Institute Asigi Complex da Uchara Thaki Loinana Institute Asigi Auditorium da Pangthokpa Thoramda Rajyapalna Hai Mahirui Singna Thawai Hakchang Yauna Mahima Sing Taununa Lebak Asigi Yaipanaba Tabak Taunabu Honagadabani Lebak Asigi Tungi Yumpi Mahirui Singna Oigadoribani Hainasu Rajyapalna Makataki Mukhyamantri Ningthoukhongjam Birena hairi Har Ghar Tiranga campaign da ekoi puna saruk yaduna anoba sakti leba Manipur amasung Bharat ama sembada thaudang longminasi wafam asi Azadi ga Amrit Mahotsav ka mari lenana pangthokpa Har Ghar Tiranga campaign gi saruk ama oina bike rally ama ngasi Mukhyamantri Ningthoukhongjam Birena Imphal gi hapta kangjaibung dagi lamthabagi thoramda phongdokkibani Manipur Sarkar na sinba bike rally adu Bisnupur Jilagi Moirangi Chingai Lampakta Lushinki bike rally adu lamthabagi thoramda Mukhyamantri na hai Bharatpu mapangal kanba amadi mangjil thabaleba ama oinhanabagi damak Pradhan Mantri Narendra Modi gi meeting makhada yumthong khudingda lebagasigi machu ohum gi phiral thenaba thaurang paikatuna lakli masina Maraibak Mazatibu nungsihanabagi wakhalon phawhanbada achauba mating oiri ngasigi thauramadu Haksel Mantri Dr. Sappam Ranjan Chief Secretary amasu DGP yauna makok thongba luchingba kaya saruk yake Har Ghar Tiranga gi campaign gi sarukama oina Thoubal Jila gi Deputy Commissioner na luchingduna Tiranga Jatra Satki Jatra du Thoubal Mini Secretary gi hauraga athokpam gi arongthong phawba chalwa matungda Mini Secretary ta amuk halatki Jila asigi District Police na susinduna bike rally ama pangthokki Rajasthan Thogliba Irang asida Manipur High Court na tumina laisali haina Delhi senior advocate amana phongdokkibaga loinana court asi muthatkibana phare haiba wapam phongdokkibagi mayokta All Manipur Bar Association na akanba khongjang changsilagani hairi Delhi da pangthokba mifam amada Colin Grossep kauba senior advocate amana phongdokkiba wapam adu advocate ama oina haifam thoktaba wapamni maki mathakta thabak lokhanaba Supreme Court High Court Council Authority amadi Manipur Sarkar na aiba cherol pisilagani hairi wapam asi Senior advocate aduna phongdokkiba wapam gi mayokta All Manipur Bar Association ngasi Sairap Court Complex chathakiba wakhat mifamda lupasigi maikaidagi khangalakibani mifam aduda Stop Attack on Honorable Manipur High Court Book Colin Grossep haiba play card singsu sizinaki Assam Rifles na None Jilagi Baitun Khulen Khulgi El Henjol Junior High School da ngasi Har Ghar Tiranga campaign mahirui singa loinana pangthokre masiga loinana Assam Rifles na quiz gi thorum amasu pangthokki Tupul Khulgi Saroi Sagotlong High School da Assam Rifles na Har Ghar Tiranga gi thorum pangthokre amaromda ningtam numit kamari leinana Assam Rifles na Khopumgi Satudai Khulda nupagi football tournament na pangthokre thoromadu da mahiroi khulgi luching amadi khunja kaya saruk yaki Manipur Youth League Mayol na sinduna rims ka khusanadana anoba langon gi kathoklaba I haiba wakhalonda I dan tawbi thoromama ngasi pangthokare thoromadu da miyo yangkhaina I dan tawki Lalambung High School amadi Fayeng High School da class 5 tagi 10 phawbada tamba mark yamna wangna phangba schedule caste amadi schedule tribe ki mahiroi nupi macha singda Canara Bank Dr. Ambedkar Vidya Jyoti khusinakre mamangda Khurkhul gi Sadar Patel High School da tamliba nupi macha mahiroi singda scholarship pikiba laikre
Imphal Zilagi Nungoi Awang Lekai Nomagi Oiba, Lem the Langbagi came among us Pangtokare, came as the Punamui Chamarom, Layanki, Amasung Hidak Langtak Su in Toke. Imphal Zilagi Paurabida Leba Jem Public School Nomagi, but Dengi Masung Malariagi Matang, the Miambu Bab Tan Bigi Taurum Ama, Nasi Pangtokare, Tormaduda, Imphal Zilagi District Malaria Officer Takelambam, Napoleon, Dr. Takelambam Napoleon Su Sarukya K. Paugi Marak Tatna attend break Ama. Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahausa gi khalda akaiba amat pide aduga pampo gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex, Lomi Singi, Asin Mamaro. Akashvani Imphal dagi pau tabiri. Security Force na Kakching Jilagi Manung Chanba, Boltijan Kuldagi Kusukulai Kaya Pagat Pangam Kre, Police ki pau na hai ngase yu pungtaruk adwaida chataki ba thibu humbagi thabakta mapamadudagi. Smoke bomb ahum, stun cell manga, tia smoke cell ama, smoke cell manga, long range tia smoke cell ama, detonator yaw daba grenade ani, single barrel nongmai ani, pumpi ani, pipe gun yaw na tongan ba polam singsu phagat pangam ki haire. Aroibada maroiba pau amukhana, Rashtrapati Draupadi Murmu na haire, Ningtam lanmi sing na mangjaramba manglan tungi mirol sing na mangpau na hanba tangay fade. Lebak sin batung na Ningtam numit pangthok na ba sem sa kibagaloy na na Rajya asidasu Bharat ki ningkha tambagi numit palan taw na ba sem sabaloy. Rajyapal Laxman Prasad Acharya na haire, mipung khudingmag imalebang na khwadi ki lumna lawba tangay fade. Mukhyamantri Nongthombam Biren na haire, Hargar Tiranga campaign da aikoi punna saruk yaduna anoba sakti leba Manipur amasung Bharat amasembada thaudang lominasi amasung Security Force na Kakching Jila dagi kusukulai kaya pagatle pauloi jare.